بسم الله الرحمن الرحيم وأذن في الناس بالحج يأتوك رجالا وعلى كل ضامر يأتين من كل فج عميق ليشهدوا منافع لهم. آيات أسي حضرت إبراهيم عليه الصلاة والسلام بيت الله سار بمتندا الله دا هنگچكيبا wahanga dugi matungda Allah na hukum si bibirak bani hadis ki larik sing da asmna lai huzur akram sallallahu alaihi wasallam na haidok pirami hadrat Ibrahim alaihi salatu wassalam na Baitullah Sharif sabalo sillaba matungda Allah taala da hanga charami sangsar pung namakpu yokpiriba hemapu Baitullah Sharif sabalo sinjare mathang kari hukum no haina matamaduda Allah taala na hukum si bibirak kibani haibadi Allah taala na yathang bibirakki miyamda haski damakta lautho o haina matamaduda hadrat Ibrahim alayhi salatu wassalam na hangachai he Allah aigi khonjel asibaramna miyamda yawgani haina matamaduda Allah taala na hadrat Ibrahim alayhi salatu wassalam da haibirakki khonjel yawhanbadi aigi thawni adugi matungda hadrat Ibrahim alayhi salatu wassalam na Allah gi yathang gi matunginna hariba Allah gi yathang asi lauthok ammi matamaduda hadrat Ibrahim alayhi salatu wassalam gi khonjel adubu zamin amasung asman anigi marakta lairiba kodingmakna taba bhangki wafam asida singningai karisu thokte maramdi ngasi TV mobile gi matiangna prithvi thungna khonjel yawan mangamli hairiba polam sing asibu semlagliba miyoi adubu semlagliba mapu mahagnadi karigi hadrat Ibrahim alayhi salatu wassalam gi khonjel prithvi sinba thungna yawan mangamloi hadis amadalai khonjel adubu mi khudingmakna taki amasung labbek haiki labbek haibagi arthadi aihak lakchare haibani masigi wahai asimakni haji singna ihram selaba matungda hairiba aduga hasta chatkadaba maraibak faraba miyoi sing aduna hadrat Ibrahim alayhi salatu wassalam gi khonjel adu hek tabaga labbek haiki hainasu hadis ki larik singda iri amasung hadis ki larik singda asumna su iri matamduda poklaba miyoi sing oirabasu poktriba miyoi sing oirabasu labbek haiki ba mi khudingmakna tangai padana has tawgani haina hadis ta asumna su lai matam aduda labbek amuktang haihoba mi natraga thawai aduna has amuktang tawgani anirak haihoba aduna anirak has tawgani matawasumna kana gumbana hanjin labbek haihoraba hanjin has tawgani kaya da maraibak phakraba miyoi singno hanjin has tawba phangliba haski khongchat yamna matik magun leiba khongchat amani haski khongchat asi chatpada awaba kaya maromsu thengnagani awaba sing asi thengnabada awaba khangbagi matik magun su yamna sawi sumda su lamkhai chatpa haibasi awaba amani masinani shariatna langphai chatliba miyoi singi damakta toptopa akhannaba hukum kaya marom thambirem libasi khudam oina rakat mari sonba faraz namaz sing adu ani khak solhalibani maram asinani huzur akram sallallahu alaihi wasallam na pauba asumna haidok piram liba langphai chatpa asi dozakki mai machet amaga pangkakni haina asina maram oiraga haski khongchat tasu awabadi adumak thengnagani adubu awaba sing aduga iroina raga tauba haski khongchat aduni Allah bu nungsibada ngawraba singi khongchatni hairibasi apam nungsi phangnaba hotnaba panthung yaunaba honagadabani mina phattaba nganglaklasu athiba wahaina jairaklabasu laitumna tharaklabasu nungsi maichak ta ngawraba mahakti mahakna khanjaruba wakhal aduda mayai kaje khongchat asida dingi khilaf oidaba natraga hakchangda akaiba laitrabadi awaba yamna khangliba makai hendok thoidokna sawab phanghanbigani Imam Ghazali rahmatullah alayhi iri haski khongchat asida kharcha tauba khudimmak harau tawgadabani amasung awa ana amangata kaya thengnarabasu nokna khangadabani haini awa ana thengnariba asi Allah na haz adu yabire haibagi khudamni hazki khongchatta awaba ama thengnaba asi jihad ki matamda dirham amagi mahutta dirham chatret phangbaga pangkakni khongchat asida awaba thengnaba awaba khangba asidi jihad ki lanphamda awaba khangba kamanai maram asina khongchat asida awaba khangba natraga amangata mayoknaba asigidamakta Allah gi manakta yamna sauna mana phangulgani huzur akram sallallahu alaihi wasallam gi sanaya thangama hadrat Aisha radhiyallahu anha na pawdambiri mahakna hai huzur akram sallallahu alaihi wasallam na haidok pirami he Aisha nangi umra gi mahaidi nangna awaba
khangba adugi matung inna phanggadabani maram asina khongchat asida awaba khanglibagi matik sawab su hengna phangani aduga yamna maru oiba wafamdi sawab phanggadawriba asisu maram chaba awaba khangbagi damaktani maram icha chadana pangwata wahallaga natte Imam Bukhari rahmatullah alayna hadis ama naqal tawri madudi huzur akram sallallahu alaihi wasallam na nogma nupa ama mahagna makut punsillaga atopa nupa amana mahagpu jinghallami aduga tawaf tawrami matamaduda huzur akram sallallahu alaihi wasallam na thawri adu thadalaga hairammi makut pairaga jingbiyu haina nupa adu mamit udaba natragana karigumba asoiba amadagi migi mateng lawbasu oiramba yai sigamanaba hadis ama sunaqal tawri miyoy ani makutta thawri na pullaga chatpa huzur akram sallallahu alaihi wasallam na thegnarammi huzur akram sallallahu alaihi wasallam na hangami masi karigino haina miyoy ani aduna kumlag ami aikoi anina Kaaba Sharif hauba thawri na punsillaga satminnasi haina mannat haibadi wasak tauki matamaduda huzur akram sallallahu alaihi wasallam na haibirami afaba thabakkidamakta mannat tawgadabani nakhoi anina tawriba asidi shaitangi thabakni hain masi hairaga thawri adu thadoko hairam tawbatabu hajkidamakta khongna chatpa amadi awaba khangba asi Allah na yamna pamba thabakni alim kharanadi sumaina phauba iri madudi haski thabak thauram sing asi khongna chatlaga pangthokpana hena phai haina sidagi su hendok thoidokna asumna phawba alim singna phongdokli haibadi kanagumbana khongna chatpagi hainabi lairabadi hakchangda laina chendraba amadi lambida khudong thibana chingbasu thokloi thazarabadi adugum laba miyoi adugi mathakta haz faraz oinabagi damakta hawa gari na chingba tongnabagi bhara darkar oide khongna chatlaga haz tauba farazni adumu matamasidadi asigum laba mawong asi oithokpa wagani hadisama Hadrat Ibn Abbas radhiyallahu anhuna naqal tawri mahak na hai huzur akram sallallahu alaihi wasallam na haidok pirami kana gumbana handok hanjin khongna chattuna haz pangthok labadi miyoi adugi damakta khongkap khudingda haram manungda hangba neki chatriet ka chap manana ibigani kana gumba miyoi amana hanglammi haramgi neki haibadi karino haina matamaduda huzur akram sallallahu alaihi wasallam na haidok pirami mafam adugi neki di lakh amagamana gani neki amana lakh ama oiradi neki chatriet ka hisab tawbada neki karor tariet ka manare haibadi khongkap amada khongkap karor tariet ki sawab phanglagani subhanallah khongkap amada masigi sawab asi phanglabadi apun balambi hangat hantha gi matunginna parabadi kaya yamlani yengkro hadis ki larik singda asumna su iri madudi Ibn Abbas radhiyallahu anhuna hairiba hadis asi mana dunyadagi khongsalam daida macha singda habirami aduga khongna haz tawnabasu tak bibirami masjid haram da namaz ama sonbada namaz lakh amagi sawab angani haiba asi hadis kaya maromda lai masjida chingai kaisu leite mayamna khangnaraba hadisni Hadrat Hasan Basri rahmatullah alayna hai haramgi ngamkhai manungda nongmar oza henbada roza lakh amagi sawab phangani hai lupa ama ithokpada lupa lakh ama pibagi sawab phangani hai asigumna haram manungda afaba thabak amagi neki asi lakh amaga manai khangjin gadaba amana haram manungda afaba thabak ama tawbada neki lakh ama phangbagum phattaba abadi gunagi thabak tawbadasu pap yamna sawi maram asinani ulama singna asumna phawba iri haibadi haram manungda kuina panthaduna leiba phatte haina haram manungda karigumba kuina panthaduna leisillabadi mafam aduda gunahagi thabakna chingba tawkhibasu yai aduna maram oiraga kuina panthana leiba asi phatte haini maram asina Hadrat Ibn Abbas radhiyallahu anhuna hai kanagumbana haramgi mapanda phattaba humphutara tawbadagidi haram manungda phattaba ama tawba asina hena pap chawi haina maram asina yariba makai haramgi ngamkhaida leibada yamna cheksinna leigadabani hadisamasu Hadrat Aisha radhiyallahu anha na paudambiri mahagna hai huzur akram sallallahu alaihi wasallam na haidok pirami gari tonglaga satpa
haji singdana parishta singna makutta pai haibadi musafa tawi aduga khongna satlaga lakpa haji singdana thabak pakna konsilli haibadi mu'anaqa tawi. Ibn Abbas radhiyallahu anhuna naringai matamda dunyadagi khongsal lamdai matamda mahagna hairami aina khonga has tawhodaba asidagi hena nungaitaba piendaba amata laite haina masina maram oiraga mulla ali qari rahmatullah alaina hai haram manungda changbadadi khongna changbana hena phai haina. Imam Ghazali rahmatullah alaina iri madudi yamdrabada haski khongchat pungnamak khongna chatrabasu makadagi arafat faudi naha oibasing amadi pangal laiba singidamaktadi khongna chatpham thoki haina. Khongna pada mustahab oiba amal kaya maromsu maram chana pangthok pangamgani yamna kahena sangba lambi sunatte matek ni jilhajagi nipan bada makadagi mina salani nongalagana minadagi arafat fauba chatkadabani apunba kilometer nipan natragana mapan muk oigani hairiba si naha oiba amadi pangal laiba singidamaktadi awaba natte naha oiba singidamaktadi araibani pangadoriba sabab adu yenglubadadi khongkap koding karur taret ki sabab ni panggadori basi hairi bawa wafam sing asimakni Hadrat Ibn Abbas radhiyallahu anhuna macha singda haibirami haibadi makadagi arafat fawadi hongna satlo haina asumna tawduna buzurg kaya maromna hongna satlaga hastau kibagi wari kaya marom larikta uba phangjai Allahna ikoi khuding mapusu qabul tawbiba oisanu aduga maru oina Allahna haski damakta qabul tawbikraba miyoi khuding makpu hai kribane ki sabab asi mapung phana phanghanbibo oisanu amin. Makhatana haigribane kising asi mapung phana phangnabagi damakta niti niyom khara khangjinba tangai phade. Hadrat Aisha radhiyallahu anha na naqal tawbikiba hadis aduki matunginna wazariba matik sawabsu hengani haibadi awaba thengnabada khang batai awaba kuding harau thengnafam thoi pendaba wakat amasung athiba wahising sijinnaraga hajki mamal yamlaba sawab sing asibu manghaloy dabani. Imam Ghazali rahmatullah alaina iri madudi haski khongchatta aiga loinariba maruk mapang singa hanna yetna launaba tawroy dabani aduga mi khuding makta afaba bebhar utkadabani chinglemba bebhar khangba haiba asina atopada awaba pi dabatana tana masa maktasu awaba khangba hainabagi machak amani. Akhang aisingna iri madudi hongna satpada hakchang chok tharakpa amadi thamoi piksilakpa asina maram oiraga bebhar kaiba wahai sijinarai maram asina khongna satpadagi gari na satpana hena farakpa matam su yaurai. Apam nungsiba khoidaba haiba si haski thauram singi nungda jeliba maru oiba iselamani apa manungsibabu phangnaba honabada ngaujariba amana chapchana thabak khuding mak pamjana nungsina honajai nungju nongsa awa nungai amadi afa fatta nganglakpagi khalluba laitana nungsiba mahak tabu phangnaba chatpagum haski khongsat asisu chatpham thoi nungsibada ngaujaba singi chatnabidi thawai hakchang animakpu kathokpa kapchaba awaba khangjaba loinana thamoi tingna nungsiba mahakpu thaugal tauba asini. Haikriba khara asida Allahna amal tauba ngambagi tawfiq pinabiba oisanu amin. Aduga maru oina haski damakta satkadaba oiragadi video asibu hanna yengbiyu haski damakta satloidaba oiragana mari mata maruk mapang singda video asibu share tawbiyu jazakallahu khaira.